Manipur tholiba kangluke irang asida thiba khangdana lerakliba Maheiroi nupi masa amadi nupa masa anigi matang-da CBI na thodok aduda senaba mioi taruk phagatuna charge thagatkiba tha nipan suruklaba fawba langla langjil amata lengana puthokpa ngamdriba karigino haina sugnu assembly constituency ge MLA Kangmuzam Ranjit house ta toukhre ngasi satakiba assembly mifam gi calling attention da opposition ge MLA K Ranjit leader of the house ke puning singsiladuna kumjali singani kunhumdoi gi July tarukta mayumdagi thokraga thiba khangdana leirakiba nungba gi manungsana leiba jawjang teke mafam amada kuki militant singna hatok pikra haina social media da viral oirake hauji fawba Maheiroi ani aduge haksang amadi saru maset ama fawba imung manungda sinaba ngamdriba karigino hangke CBI na tijiliba case adugi matang-da kadai fawba Manipur lengakta report leirabage haina house ta thamke calling attention adugi paukum pireduna chief minister N Virena house ta thamkibada irang asina maram orega thiba khangdaba asiba haksang phangdaba mioi kya leiri irang asida Maheiroi nupi masa amaga nupa masa amaga thiba khangdana leibage case aduda kuki militant singi khut yauramgani haiba singnabadage CBI da sinakhibani case aduda senabani haiba mioi taruk CBI na phaki makogi manungda mioi ani amadi mara leiramdre haiduna imung manunggi mioi singda sinake Maheiroi anina paikiba mobile phone fongdokkhre CBI na case asida makata na kumna thijili haiki CBI ge thijinba siga mari lenena investigating agency ama oibana makoina tawriba thabakta pangangda ngangba amadi panghangda hangba si nuaite athubada case asi Loisinnaba lengaki maikeidagi hairaga honage haibu wafam thamki Piiba chanupi nupagumba luang bilin thoinbi amasung hemajit ki thawdoksi amna Manipur da leiriba praja miyam ki thamoi kaigiba haibatai hairiba case sa matam yamna sangjale basida chenabani haiba mayam amasu akhoi phare aduna angang anigi mihatuda mioi kaya kana chenagi aduga karamba khulai paiba kanglupna tawbano haibasini sara akhoi mayamna khangningise Chennai haidana sa CBI na phara mioi sing adudagi kari recover tawre angang singduna paikiba mobile singdo recover tawrabra adu moina tongi hariba bike to recover tawrabra atai kari mari leinaba moina chapda yaugiba kari recover tawraba ge habise basi khangningi sa moi ani si sa saru machet amato rasu sarkar sina phanghallaga imung manung da khusinnabagi khudong chabse leira roidra state government honabada complication khare lakpa arms militant terrorist kangbu yaubugi jingnaba leibadagi haibadare akoina masigi case CBI da sinaraga tawribane akoi CBI ga su matam puna mukta koi faunaraga lei moduda jingnaba mobile kari ayamba loina phagal le koi gi report adubu under investigation CBI gumba magi makha thigalaga leibani na mastai dai yam elaborately khanaba phatabra maram sadabra ne khalle case yam seriously lowi CBI na su yam seriously lowi charge thagalabani sabchaba mara lebasing punishment pinanaba kanna khoi taksalli hujiki leigedrabdu gi kainom ta warsu fangalaga ahalamanda chatnabigi oina sinasi haibasu taksalli karingum khardi soidana positively torokani ana I thajab leisa